Sahi khudingi leptana pangthokpa thorom ama oina kumsi sahigi oina su kunga taruk suba thangjing restoration day haina palan thorom ibudau moirang thangjing laikonda moirang SCG MLA thongam santi yauna thorom pangthokre ibudau thangjingbu kanglai ningthongna Imphal laibakta punanaba hona khiba adugi mayokta yaningdaba phongdoktuna moirangi miyamna ibudau thangjing Imphal da pukhiba yaroi haiduna sangchin khiba khongjangda aso ongphan kya nangki madugi tungda kanglai ningthongna moirang thangjingbu moirang miyamgi khutta sinarong khiba numit adubu ningsingba oina moirangi miyam amadi thangjing seba mandal amasung phamnaibi cherap loisang na sinduna lakhiba thorom amani ngasigi thoromgi manung chana khongjang aduda saruk yakhiba laikhidraba mioi 13 ki imung manung amadi MLA santi na lai katuna ikai khumnaba utki thorom aduga mari lenana wai modu singna restoration day palan thorom pangthok libagi maramda miyamda marik chumawa pham phongdok khibaga loinana MLA santi na su asigumlaba palan thorom asina nanghongna nang ngasigi mironda ningsing hanbaga loinana maning makha tamna ningthau palamba lamdam amani haina chakthokpa poi akhoi pun amangna matam chupada ikai khumnafam thoi haina su phongdokhi Kari gidamta restoration day tawrimno restoration day sigi manungi han thok kari no se ai di am phajana hai khre no logje adu ai adom da sararoi ai na mu khanjari bana restoration day sigi maru oiba manungi team dubo ko no uzaraga ekhoi de gasi ibudo thangjingi laikoda ngai ko zamaduna ikai to makhoi gi mapam sana akhoi de wana pona jadala amadi makhoi gi memory ro bapap na am thamjaraga da makhoi gu sikha bagi dumisida makhoi da tawbiram ni ba mayam duna ekhoi boirang ni kap tholi ni hai bisigi wakhallo da ekhoi da moi gi da adum laba laiwoi graba han sing da ekhoi da sada jali katana makhoi da tawbiram du gi sikha da gadoba numisigi sigu ba palansida ekhoi da ngasi sida patha tawgado sikla amtagi manam da ekhoi da hai ga do ba leite kana amti manam da sikha ga do ba late ba makhoi ta tuki manam da sikha ga do ide makhoi da tawramba ekhoi boirang ni tungi biro ni da makhoi da kathok piramba makhoi da utpiramba makhoi da lawmi thobang du ekhoi da singtha raga makhoi du gi batau tabaga moirang kansi ai bidu ne makhoi da la ga do ba wal talks Division and Forest Office Thawal Sinduna Rising and Accelerating MSME Performance ki makhada Photography and Videography ki matangda DFO Thawal gi Conference Hall da numit humni chupna chatharakpa training capacity building workshop program ngasi losin khre workshop program losin bagi thorom aduda Maskero Studio gi Laithangbam Jiten Singh Ngangom Pravin Chandra Singh amadi Dhanasyamna trainer Singh oikibaga loinana DFO Thawal gi Dr Laisang Them Jelis amasung Range Officer Headquarter Huidom Sundar Singh Su saruk yakhi Security Force na Kakching District ki Yanglam Police Station na konba Paul Star College manaktagi mioi ani na sobkes taraga humdoida haptuna purakpa gram chamaga nifuga taret lom oigadaba heroin brown sugar fagat pangamkhre heroin brown sugar ga konana farba mioi ani adudi Imphal East District ki Kairang Mayai lekai digi MD Salim sahi kuntraga mathoi amadi MD Nawab sahi kuntraga nithoi ni makoi ani dagi sobkes tarahumdoi dagi gram chamaga nifuga taret lom oigadaba heroin brown sugar ga konana sell lising jangkai ga nithoi amadi 4-wheeler ama phagat pangomkhi amaromda security force na KCP apun bagi active cadre ama singjamai police station na konba kakwan norem lekai degi phagat pangamkhre phagalaba KCP apun bagi active cadre adudi palace compound degi housing na kawan norem lekai da leiba rex thodam atopa mingna macha tombi jahikun gomdoini